Hairok ta yum ama lut tawkhre Hairok Police Station gi manung sana leiba Hairok Part 1 Haitupokpi da leiba yum ama ngarang nungthil pung amarom tarakpada sakhang dabasing na lut tawduna sanalupa amasung sel pukhre haire mapamdudagi phangba pauna hai yum adu sahi humpuga mangarom suraba ahal lamagang mahaki nupiga loinana mamang nupi rimaga makhoi ahum khaktamak leiba nei machanupa du Rajasthan da thabak tawbage yum da leite maming na thoksom Jaidep kawe ahal matai manaw ani adu Hairok Kabo leikaida usop chaba chaluraga mayumda halakpada mamong nupidu kauba taramde kari tawba yawrbano haiduna yenglubada chaksang mayada leiba amang sangda makhong makhut punsilaga wakhal tadana leiramba thengnakhe khudakta manak nakpada leiramba miyoising kausinduna nupi adu Thoubal District Hospital da pukhatkhe nupidu numidang phauba ningthina wari sanaba yadre mahakana gumbana wakhal mangnana bang hidak tharamba yabagi oithokpa lei Thogdok adugi matang da Hairok Police Station na FIR ama laukhatkhrei tungda Thoubal Women Police Station da case adu sinakhrei nupi adu Rims Hospital da makha tana layeng na bapukhre haire kabui khul singda yu sungbagi chang hanthare chakpa khul singge yu na Manipur sin thunglei miyam na pamba watpa made awaba kaya mayok navana yu sungba hantharakpa nei ngallingai matamdagi Manipur ge manungda laidiba kabui phurup ki khul ayambada yu thongduna yonba made nat ki chanabi oina sijinnabagi masak adu haujik ahongba kaya lakpa urei hauji kabui khul ayambada yu masana thongjeduna yonbagi chang yamna hanthare yu yolabasu tongan ba mafamda laidiba chakpa khul ge yu singna mahut silaga yonbagi chang wangkhalakle pausi asina Manipur gi tampaki mafamda laiba yu sungba madi yonba Kakhulong Ragailong Muzi khul Ramje Sangai Pro kabui khul Kaikhu Kaisamthong kabui khul na chingba mafamsing da chatuna yengsiluba matamdasu Sekmai Fayeng Andro Tairen Pokpe Khurkhul na chingba chakpa khul singdage sungba yu kaya marang kai na thamduna yolamba thengnakhe yu sungdaba imung kaya dasu atopa miyoi singdagi yu lawduna yonare loinana kabui khul sing asida Yungang Indian Made Foreign Liquor asina chingba kaya su marang kaina thamduna yonba yaure Imphal dagi panglap laptana leiba yu sungba madi yonbagi thabak chathariba kabui phurupke miyoi amana pause asida hai mahakna leidiba khulasi maktada sungjaba yu amadi atopa mafam singdagi puraklaga yu yonba kaya yaure mamangai matamdadi khulge yumthong ayamba masana sungjaba yu tamak yonaramme matamgi ahongba amade mafamsing asida lakliba miyoisinggi apambagi matunginna khulkhulda sungnariba yu ase pamba wanaba yawba kaya thengnabadage atopa chakpa khulsingdage purakpa yu amade Indian Made Foreign Liquor sing ase yonarakpagi achauba maram ama ohelle adumoinama khulsing asida masana sungjaba yu khaktamak yonduna leinaba imungsu yawdabadi natte Dhanavir na laikhidabada awaba phongdorokle yoibu yohen loop thongju part 2 ge matam sangna chauba thodang lawiramba RK Dhanavir Allies Sanaton na ikhang khangawdana manung matam chadana laikhidabada loop asige Executive Advisory Committee gi member sing yauna minute ani tumin na leptuna ikai khumnaba utpaga loinana laikhidrabagi thawaina mapugi laikol da ingna chingna leirunaba thawni jakhre haina yoibu yohen loop ki secretary H Ajitna thadorok pacherola mana phongdorokle RK Dhanavir na laikhidaba si Lup asigi achoba mangjaba mane loina na mahagna lobiramba sing thaningai oiraba thodang kaya sing matam pumna makta ningsingduna lehoraga ne malem gi oina awabo henkhiba COVID-19 gi laichan matamda mahagna iramdam gi damak aki tujungba yaudana achoba thodang lobikhi laikhidrabagi imung manung gi awaba dasu saruk yajari haire Rasid Mise pungni funipan gi manung da senaba sing puthoktrabade akan bakhongjang changsilaga ne Thoubal District ki mayai kaithel dage MD Rashid Ahmad chai kuntraga tarenna chingnaningai oiba mawong da sina phangkiba thokdoki matangda ngarang mayai kaithel community hall da miyam gi mifam ama pangthoktuna pung nifuga nipan gi manung da senaba sing mari lainaba authority amade laingak na puthokpidravade akan bakhongjang kaya changsinaba warep laukhre mifam asida laikhidrabage mataima rahidana phongdokibada mahak sahi 10 rom nongpo kaithel manbida leiba manglembi gi yumda leirakibane yum palaba matungda yumda amuk leirakibane Manglembi na yumda laklaga yamna ware mateng pangbiyu hairakhe loinana tha asigi marigi numidangda Manglembi gi yumda satkiba numitagi phone tawbada masa tumthakre hairakpa phone paidaba amasung switch off tawbana chingbadage masaga pau phaunaba ngamlakhidabani adubo ngahan ayuk phone tawraklaga yambem PIC da siraga leire hairakibani haire manaw nupabu imagi bungo haiduna mama saraga kaubikraba matungda hatok pirakpa yamna pende Chenabasing mathakta achumba wayal tawbiyo mara laibasing logi matik saba chairak phanganbiduna
asigumba thokdok asi tungda thokan biganu haina chief minister gi pungning chingchenke home guard singi tha ani gi tolop piramdre lainga ki home department ki makha da leriba police department ke tongan ba unit singge personnel singa chap manana nongmada pung kunmari round the clock khulai paiba masung paida ba yauna mathau pangthorok liba manipur home guards personnel pumnuma ki tolop tha ani gi piramdre mapung fa ba uniform service ama oiraglaba home guards personnel singge khusumal duty allowance sing laingak na pithoklamdabagi matangda manipur home guards employees welfare association imphal gi makok thongba lusingba maga sanaki bawari da mahak na hai home guard singi tolop pithoktri basi mamang tha august amasung september ge ne masigi maru oiba maram chap chana khangde lainga ki mari lena bo authority na su haibirak tuna khangan birak pa laite adubu home guard personnel sing asigi thage khusumal phangnabagi approval loba sanction tawba amasung sel kaithokpana chingbagi thabak tawgadaba DDO gi thabak pangthorokiba commandant su service tagi suspend tawduna thamkibana home guard personnel singi tolop saba yauna duty allowance ka mari lena ba thabak thoram sing chap leptuna leirakhibani haire you legalize october 10 da chawba khongjang changsilaga ne manipur bu dry state ni laukthokuna leiringai cherakta you legalize tawna ba lawrok liba khongthang adubu athuba matamda handokadabani amasung laingakna miya marakta conflict thogale haina lawrugani haiba wafam phongdoktuna Nimpal Uripok Masalo isangna sinduna ngarang Uripok takhelambam laikai club mamangda wakat mifam khrei protest asi saruk yakibe sorai sam santi leimana phongdokibada laingang na satharagliba lalo ngasi yu sungba pamba kangbuga yu sungba yade haiba kangbuga gi marakta lan tahonana ba thoksil ne manipur ingchikpa masung laita ba lam oiribara hangladuna thawo ngasi tawbiganu hai khe income tan bai basi yu natraga su atopa pambai yamna lairi hairaduna ngasi di work culture da kok thadabiyo mamangdage aizaduna laglaba manipur da ikang tholakpadage labukta laikrak chatuna leiribane laingakna asan ba midyang thamduna matam walingaidage iram khonglam phajana sembiduna ising walhandana ba har marang kaina phangalabade lomi singge thawai happy ba thokane mamang thakta har marang kaina phangalami adubu hogjikti phangdre har thibada matam su mangal le income lakada badade phajana yangsin bidre haiduna white paper puthoktrabadi tha asigi tarada chawba khongjang changsilagani haina su phongdokhe Nobel Peace Prize saliba chahi 2022 gi waina Russian Human Rights Organization Memorial amasung Ukrainian Human Rights Organization Center for Civil Liberties ke Human Rights Advocate Ales Bialyatsky da Nobel Peace Prize piragani haiduna Norwegian Nobel Committee na ngarang Oslo da laukthokre Nobel Peace Prize piraba advocate ase Belarus tagi ne aroi bada tabi di bapum namak po thagat chare